इमानबसिंगी ममांग मायसे थम्फम लेरोइदौबसिगी खल्लुबदने इपा वखल यामना नुंगाइते नचेन असुम थबक तौरकनी हाबसे इपादी नोमता फाव खल्लुदबनी इपा वखल यामना नुंगाइते फरेसे पाबो वखलदो याम हेनसु खंजलेनो खोई मागा खोई चेगना खनगरदि अदुम यारोइदब वारिनी ngangnadana lakam haidana su kasu yararo adunane saunadana khanadana tawdu sarpudi ko chena pamise adum tawbirasi madudane pana ko se ngauri base nama kana che ga sig ngangna ni khanmadane ai wafam ase moi baba ising si tebal mathak thamoge piro kada engonda ada moi baba lu hong wafam si andare ko ko se ngauri ai ima noisu ne henmale पाबुंगना याद्रे नुंगाइत्रे हायदि कोक तो ओग हायदना दम करी हायदिनो खंग्रेदा कइना नंना बो यावसलेदना अंगांग अंगांग ओइना दम लेयु कइदबैना नंग मतांग सिदा यावसलेइबो नंना सेसिना वारागा लेबदो नंग यिमगा ngमदो खुमुने नंग ngमगद्राबा सुमिमा अंगांग अंगांग ओइना लेगदबने अदुबु इमा दौनदिने वखन खनथबा ngमदबदे एंगोंदा तौदे इसेना वारागा नुय खोइना नुंगाइगदबा पेनगदबा से करिनो इमागी वखलदुने हेना ngakre इमागी वखलदु याम साउनिंगे हौजे नोइना फरे खलेबा तोमदुना हेंग इसे सेम ओतनाइदना तौरागदे मतमदुना मु करी मु हायगदोरिनो इमा नंग जेंगोना सिंगरिबनिने हा आइगी चिंथक्तका खुमदना नंग चावले सांगेना हजिकति कइनो इमाना गांबिरिदुबो नचानाबु इमादा कदोबै सिंगनदुइनो तानाबगी वानि इमाना हेक्ता दुदा सावगलैदो करिगिनो पाबुंगना वखल नुंगाइतना असुक मंगगा लेइबसिदा अदम हंजन हाइजनबदुगी पाबुंगना हारिबसिंग असिसु इसेगी फनबा गाक्तनि हाइबगी वाने अदुदा इमाना हेक्ता सावगलैदुबो करिगिनो वाफमसिदने नंगना वामता गांगकनो हा आई कोकसे पुबा ngamdre ibungo tumin leiro hainaruranu mayam ngangna duna kaisu kanararoi nachanupi adudane tombado hayeng aikhoida ngak lao haidana hayan ko chalo adane mo babo mai kha hayadi faidana ai ibe madam har khige babo ai ngasai haidune khoi ma khoidadi la ama haina su oiraro moina khanki wa khaldu hong su ai aroi dabane na dum haidune kaisu khalornu se babo yam hena su adum thoba marai lakcharani ha ipana matha sari base yaroi haidana kan ngang saktana tawruro wakhal amada hekta puthoki dawri bani aduna ipase pangal thokna ngang ba haibase ngamdre fare se pamong yam hena su khanjilurano moina ne ima khoina khali bokhal se sina su me haina leirini aduna ne adum tawsno pamong su kemta hairo no dum yaro aduga tu mai banu pa du di magi mong ma taw ai yam haina de pamong afa mi di man de mado shumi cha na haiba magi mong ma taw se adum iching chingna bani pa su punu makse na se sina loina tholi bani hayeng ase mahak lao haidina aina kauri base asengma mahagi chap chapado khangnabagi damaktani nase se ipa yamna warawi kaidawni pabo masana khangna mainung na chongsiladi dum chakcha batare dana aikhoina chongsin ganu changuno na pha pa yan bada aikhoi boina phatta batara bani na adum changasano pabo yeng badu tare ipa ne sha ani sida thamlamba sado amadi kaikre shadi na sina tawri basigum tauge khanganu ko ipa ge sapuno mak nangonda loina thamlabani ipa andak matang se okhal yam nuaite shadi sumaina tauge khalakanu ko na shadi papo khoi china tawri sumaina tawroi babung na pamdaba yadaba thaba amata na chana tawroi fare cha su ngaktang potha jaruro waramlani thaba halakpaga hoi papo ado okhal hena khanjaluranu ko kasu haibada ngangda lawdradi kedawni aduda hena okhal nuaitaba amta khalluranu na cha changi papo shanupa sina tariba gyan haina bangang bana nuairiba aina haidingai da mana hana hekta gyan ta silakpa sina ne wakhalase chauthok chari bani wakhalase nuaite aina hek poksa ba isanu bi oiram labadi ngasi thokliba thodok ase thoklam loi aina kitang ngang wadane hena gyan taram gada bani adubu aina hek poksa ba isa oidra bani na aina ngang ba haiba su amata laude wakhal su aina khaliba asugum khande tawasano makhoi gi thokwa ngang ba haibada wa laudrabani na aina pangan thokna ngang saktana cheirudosu lana khan kidawri bani amu tawsano makhoina apam se kumai oini yeng bai duni adai ma ai hoji phone toraga hai khage tomada hai khra nei pabung ne heng ong tau na sit lao na ne nang hek phone toraga hai ro ko adu ngai khoi bima ibungo du mama pam ta leitra sibu chumro hoi ma moi mama pam ta leitra bani adoi su dum phari sidi ma di haina ta na ba loina yai ni sa pa sa cha ba suna ti gyan ta kharsan ima kaisu kai de isa na pamadi isa na yaradi lo ina yare ima di nang pabung si yana ima lo ina haina rabani fare na pinaron ka hong do ko ima nang gi cha na thakna bodu sema mani pora age
ꯑꯣ ꯑꯩꯅ ꯃꯃꯥꯡꯗ ꯆꯤꯡꯅꯈꯤꯕ ꯇꯣꯝꯕꯗ ꯑꯩꯅ ꯍꯦꯛ ꯉꯥꯡꯉꯨꯕꯒ ꯑꯩꯈꯣꯏ ꯆꯦꯅ ꯂꯥꯛꯇꯅ ꯑꯩꯉꯣꯟꯗ ꯉꯥꯡ ꯁꯛꯇꯅ ꯇꯧꯏ ꯑꯗꯨꯗ ꯑꯩꯅ ꯋꯥꯈꯜꯁꯤꯗꯤ ꯁꯨꯃꯥꯏꯅ ꯌꯥꯝ ꯍꯦꯟꯅꯁꯨ ꯈꯟꯖꯜꯂꯨꯗꯕꯅꯤ ꯃꯈꯣꯏ ꯑꯅꯤ ꯃꯔꯤ ꯂꯩꯅꯔꯝꯒꯅꯤ ꯅꯨꯡꯁꯤꯅꯔꯝꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯒꯗꯤ ꯃꯣꯏ ꯑꯅꯤꯗꯤ ꯅꯨꯡꯁꯤꯅꯔꯤꯕ ꯑꯣꯏꯔꯦ ꯑꯗꯨꯅꯅꯤꯗꯅ ꯑꯩꯈꯣꯏ ꯆꯦꯅ ꯑꯩꯕꯨ ꯆꯩꯗꯅꯀ ꯑꯇꯝꯅꯅꯀ ꯂꯥꯛꯇꯅ ꯇꯧꯔꯝꯃꯤꯁꯦ ꯂꯥꯡꯂꯦꯟꯒꯤ ꯈꯜꯂꯨꯕꯗ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏ ꯑꯣꯐꯤꯁꯇ ꯃꯥꯕꯨ ꯌꯥꯎꯍꯟꯗꯨꯅ ꯇꯣꯝꯕꯅ ꯀꯩꯗꯧꯔꯤ ꯃꯥꯅ ꯍꯣꯡꯈ꯭ꯔꯤꯕ ꯋꯥꯈꯜ ꯀꯩꯗꯒꯤꯅꯣꯅ ꯊꯤꯒꯠꯅꯕ ꯍꯥꯏꯗꯅ ꯃꯥꯕꯨꯁꯨ ꯊꯕꯛ ꯌꯥꯎꯍꯟꯕꯤꯔꯦ ꯑꯗꯨꯒ ꯃꯥꯅ ꯋꯥꯈꯜ ꯍꯣꯡꯗꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯗꯤ ꯑꯩꯈꯣꯏ ꯆꯦꯒ ꯈꯪꯅꯕꯩ ꯑꯣꯏ ꯂꯩꯔꯝꯃꯦꯗꯅ ꯑꯁ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯩꯕꯨ ꯃꯊꯥ ꯁꯥꯔꯤꯃꯤ ꯋꯥꯐꯝꯁꯤꯅꯒ ꯈꯪꯉꯛꯑꯗꯤ ꯂꯥꯡꯂꯦꯟ ꯀꯔꯤ ꯑꯣꯏꯒꯅꯤ ꯑꯗꯒꯤ ꯃꯈꯣꯏ ꯄꯥꯕꯨꯡ ꯈꯣꯏꯅ ꯈꯟꯖꯔꯤꯕ ꯋꯥꯈꯜ ꯁꯥꯒꯠꯆꯔꯤꯕ ꯃꯌꯥꯝꯗꯣ ꯀꯥꯏꯔꯅꯤ ꯈꯟꯕꯗꯒꯤ ꯃꯥꯅ ꯄꯥꯈꯠꯆꯗꯅ ꯇꯧꯖꯔꯤꯅꯤ ꯑꯗꯨꯒ ꯑꯩ ꯋꯥꯐꯝꯁꯦ ꯂꯥꯡꯂꯦꯟꯗ ꯍꯥꯏꯗꯕ ꯌꯥꯔꯔꯣꯏ ꯑꯩꯅ ꯍꯥꯏꯗ꯭ꯔꯁꯨ ꯃꯁꯥꯅ ꯑꯗꯨꯝ ꯈꯪꯖꯗꯧ ꯂꯩꯔꯦ ꯑꯃꯔꯣꯝꯗ ꯋꯥꯈꯜꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯜꯍꯜꯂꯦ ꯃꯇꯝ ꯀꯨꯏꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯅꯨꯡꯁꯤꯅꯔꯦꯁꯨ ꯍꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯊꯦꯡꯅꯔꯒ ꯃꯥꯅ ꯃꯇꯝ ꯁꯥꯡꯅ ꯅꯨꯡꯁꯤꯅꯔꯕ ꯂꯥꯡꯂꯦꯟꯕꯨ ꯐꯠ ꯂꯥꯎꯅ ꯍꯨꯟꯗꯣꯛꯂꯝꯕ ꯉꯝꯂꯤꯁꯦ ꯃꯥ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯣꯏꯗꯅ ꯈꯜꯂꯝꯒꯅꯤ ꯑꯐꯕ ꯃꯤꯗꯤ ꯃꯥꯟꯗꯦ ꯇꯣꯝꯕꯁꯦ ꯃꯤꯌꯦꯡ ꯅꯥꯏ ꯑꯃ ꯏꯇꯧ ꯇꯧꯋꯦꯕ ꯁꯥꯔ ꯉꯔꯥꯡ ꯍꯥꯏꯅꯩꯗꯨꯕꯨ ꯑꯋꯣꯏꯕ ꯑꯣꯏꯗꯣꯏꯔꯣ ꯀꯔꯤꯅꯣ ꯉꯔꯥꯡ ꯍꯥꯏꯅꯕ ꯍꯥꯏꯕꯣ ꯑꯩꯈꯣꯏ ꯃꯦꯗꯥꯝ ꯊꯥꯗꯣꯛꯑꯦ ꯇꯣꯝꯕꯗ ꯂꯨꯍꯣꯡꯕꯒꯤ ꯀꯥꯟꯗ ꯋꯥꯔꯤ ꯍꯥꯏꯐꯦꯠ ꯇꯥꯕ ꯑꯩ ꯉꯔꯥꯡ ꯑꯗꯨꯗꯣ ꯑꯋꯣꯏꯕ ꯑꯣꯏꯗꯣꯏꯔꯣꯕ ꯈꯪꯗꯦꯗ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅꯗꯤ ꯌꯥꯗꯕꯅꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯆꯦꯒ ꯑꯩꯈꯣꯏ ꯃꯥꯒꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯝ ꯍꯣꯡꯗꯧ ꯃꯥꯜꯂꯦ ꯑꯗꯨꯗꯤ ꯁꯥꯔ ꯂꯥꯡꯂꯦꯟꯗ ꯉꯍꯥꯟꯗꯒꯤ ꯊꯤꯖꯔꯤꯕ ꯃꯤꯁꯤꯗꯤ ꯑꯩꯈꯣꯏ ꯃꯦꯗꯥꯝ ꯊꯥꯗꯣꯛꯏꯒ ꯇꯣꯝꯕꯒ ꯅꯨꯡꯁꯤꯅꯈꯤꯕꯗꯒꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯃꯅꯤ ꯃꯥ ꯀꯥꯎꯊꯣꯛꯄꯤꯔꯝꯃꯤꯗꯣ ꯅꯠꯇ꯭ꯔ ꯁꯥꯔ ꯑꯗꯨꯗ ꯇꯥꯔꯦꯗꯅ ꯑꯩꯈꯣꯏ ꯆꯦꯒ ꯅꯨꯡꯁꯤꯅ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏꯅ ꯉꯍꯥꯟꯗꯒꯤ ꯇꯣꯝꯕ ꯍꯥꯏ ꯅꯨꯄꯥꯗꯨꯅ ꯃꯥꯅ ꯋꯥꯈꯜ ꯍꯣꯡꯉꯤꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯅ ꯈꯟꯗꯅ ꯊꯤꯔꯝꯃꯤ ꯑꯗꯨꯒ ꯏꯅꯛ ꯅꯛꯅ ꯑꯩꯈꯣই ꯆꯦꯒ ꯅꯨꯡꯁꯤꯅ ꯂꯩꯔꯝꯃꯤ ꯑꯗꯣ ꯂꯥꯡꯂꯦꯟꯒꯤ ꯈꯜꯂꯨꯕꯗ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇꯦ ꯃꯥꯅ ꯄꯥꯎꯁꯤꯒ ꯇꯥꯔꯗꯤ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯔꯔꯣꯏ ꯑꯩꯈꯣꯏꯅ ꯑꯣꯐꯤꯁꯁꯤꯗꯁꯨ ꯌꯥꯎꯍꯟꯕꯤꯔꯦ ꯇꯣꯝꯕꯅ ꯄꯨꯛꯅꯤꯡ ꯍꯣꯡꯈ꯭ꯔꯤꯕ ꯃꯥꯅ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ ꯊꯤꯗꯣꯛꯁꯤ ꯍꯥꯏꯗꯅ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯦꯒ ꯑꯃꯨꯛ ꯅꯨꯡꯁꯤꯅ ꯂꯩꯔꯝꯃꯤ ꯑꯗꯨ ꯑꯣꯏꯔꯒꯅ ꯁꯥꯔ ꯂꯥꯡꯂꯦꯟꯒꯤ ꯀꯥꯏꯔꯕ ꯊꯃꯣꯏꯗꯣ ꯁꯥꯔꯅ ꯑꯃꯨꯛ ꯃꯦꯟꯁꯤꯟꯕꯤꯔꯣꯗꯅ ꯁꯥꯔꯁꯨ ꯄꯥꯈꯪꯅꯦ ꯑꯦ ꯀꯩꯅꯣ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯒꯅꯨꯀꯣ ꯑꯦ ꯑꯥꯗ ꯆꯠꯂꯤꯁꯤꯕꯨ ꯂꯥꯡꯂꯦꯟ ꯅꯠꯇ꯭ꯔꯣ ꯊꯧꯕ ꯀꯥꯏꯅꯣ ꯁꯥꯔ ꯑꯩꯗꯤ ꯎꯗꯦꯗ ꯏꯁ ꯅꯪꯁꯨꯕ ꯃꯥꯡꯗ ꯑꯥꯗ ꯆꯠꯂꯤꯇꯨ ꯁꯣꯔꯣꯛ ꯃꯇꯥꯏꯗ ꯆꯠꯂꯤꯁꯦ ꯃꯥꯅꯦ ꯁꯥꯔ ꯑꯁ ꯀꯔꯤꯅꯣ ꯇꯧꯗꯣꯏꯁꯤꯕꯣ ꯄꯥꯎꯁꯤꯁꯨ ꯂꯣꯏꯅ ꯈꯪꯅꯔꯛꯑꯅꯤ ꯃꯥꯅ ꯊꯃꯣꯏ ꯀꯥꯏꯒꯗꯕꯗꯣ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯑꯋꯣꯏꯕ ꯊꯧꯖꯤꯜꯂꯣ ꯃꯅꯥꯛꯇ ꯃꯥ ꯑꯣꯐꯤꯁ ꯆꯠꯂꯤꯕ ꯑꯣꯏꯔꯝꯒꯅꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈ꯭ꯔꯁꯤ ꯍꯥꯏꯒꯨꯝꯕꯗꯅ ꯁꯥꯔ ꯑꯁ ꯂꯥꯡꯂꯦꯟꯁꯦ ꯑꯩꯈꯣꯏ ꯃꯦꯗꯥꯝꯒ ꯇꯣꯝꯕꯒ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯕ ꯄꯥꯎꯁꯦ ꯇꯥꯔꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏꯗ ꯏꯆꯥ ꯅꯨꯄꯤꯅ ꯍꯟꯗꯛ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧꯁꯦ ꯑꯩ ꯆꯤꯡꯅꯩ ꯃꯍꯥꯛꯅ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯔꯤ ꯑꯗꯨꯕꯨ ꯑꯩꯅ ꯊꯣꯛꯂꯛꯄꯗ ꯎꯕꯗ ꯀꯞꯇꯅ ꯂꯩꯔꯝꯕ ꯑꯌꯥꯝꯕ ꯎꯏ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯑꯩ ꯋꯥꯈꯜ ꯆꯤꯡꯅꯩ ꯀꯩꯗꯧꯕꯒ ꯌꯥꯎꯔꯖꯥꯠꯅꯣ ꯈꯪꯗꯦ ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯗꯣꯛꯎ ꯌꯥꯗꯦ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏ ꯏꯕꯨꯡꯉꯣ ꯇꯣꯝꯕꯅ ꯍꯟꯗꯛ ꯃꯔꯛ ꯊꯥ ꯑꯃ ꯍꯦꯜꯂꯛꯂꯕꯁꯤ ꯐꯥꯎ ꯅꯣꯡꯃꯇ ꯂꯥꯛꯈꯤꯗꯕꯁꯦ ꯁꯤꯁꯨ ꯑꯩ ꯋꯥꯈꯜꯁꯤꯗꯅꯦ ꯄꯪꯆꯤꯡꯇ ꯆꯤꯡꯅꯩ ꯃꯈꯣꯏ ꯑꯅꯤ ꯁꯥꯎꯅꯗꯅꯒ ꯇꯧꯔꯤꯕ꯭ꯔꯥ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕꯗꯨꯁꯨ ꯉꯥꯏꯍꯥꯛ ꯍꯪꯉꯨꯁꯤ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯐꯔꯦ ꯑꯃꯨꯛ ꯍꯥꯏ ꯑꯩ ꯋꯥꯈꯜꯁꯦ ꯂꯩꯇꯥꯐꯝ ꯈꯪꯗꯦ ꯑꯩꯕꯨ ꯍꯧꯖꯤꯛ ꯉꯥꯛꯇꯪ ꯆꯠꯂꯨꯈꯤꯁꯤꯔ ꯈꯪꯗꯦꯅꯦ ꯃꯥꯕꯨ ꯑꯣꯐꯤꯁꯇꯒ ꯆꯠꯂꯝꯗꯧꯔꯤꯕ꯭ꯔꯥ ꯃꯁꯥ ꯉꯝꯗꯦꯅꯁꯨ ꯍꯥꯏꯕꯅꯤ ꯑꯃꯨꯛꯁꯨ ꯐꯔꯦ ꯍꯥꯏ ꯉꯥꯛꯇꯪ ꯆꯠꯂꯒ ꯍꯪꯂꯨꯈꯤꯒꯦ ꯑꯩ ꯊꯣꯡ ꯑꯁꯤ ꯂꯣꯟꯁꯤꯜꯂꯝꯂꯒ ꯑꯁ ꯑꯩꯕꯨ ꯉꯁꯤ ꯃꯣꯏ ꯌꯨꯝꯗ ꯂꯥꯛꯑꯣ ꯀꯥꯟꯗ ꯐꯣꯟ ꯇꯧꯁꯜꯂꯛꯑꯦꯃꯤ ꯑꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦꯃꯤ ꯉꯁꯤꯗꯤ ꯑꯣꯐꯤꯁꯀ ꯆꯠꯇ꯭ꯔꯕꯅꯤ ꯀꯥꯏꯗꯅ ꯑꯩ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟꯗꯤ ꯃꯣꯏꯗ ꯂꯥꯛꯑꯣ ꯍꯥꯏꯁꯦ ꯑꯁ ꯑꯩ ꯃꯊꯥ ꯁꯥꯔꯦꯗ ꯑꯃꯔꯣꯝꯗ ꯁꯥꯗꯣꯏ ꯃꯃꯥꯡꯗ ꯑꯩ ꯀꯔꯤꯅꯣ ꯇꯧꯗꯣꯏꯁꯤꯕꯣ ꯀꯔꯤꯅꯣ ꯑꯩ ꯍꯣꯔꯦꯟ ꯍꯪꯉꯛꯄꯗ ꯈꯨꯝꯗꯣꯏꯁꯤ ꯏꯀꯥꯏꯈ꯭ꯔꯦꯗ ꯑꯩꯕꯨ ꯂꯥ 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 ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯉꯅꯤ ꯑꯩ ꯅꯍꯥꯟꯗꯩ ꯈꯟꯖꯔꯛꯄ ꯃꯌꯥꯝꯗꯣ ꯑꯁ ꯂꯣꯏ ꯊꯨꯡꯉꯅꯤ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤ ꯄꯥꯎꯗꯤ ꯌꯥꯗ꯭ꯔꯦꯃꯤ ꯑꯩꯕꯨ ꯑꯩꯅ ꯆꯤꯡꯅꯗꯅ ꯂꯥꯛꯂꯤꯕꯁꯤꯕꯨ ꯃꯥꯕꯨ ꯑꯣꯐꯤꯁ ꯆꯠꯂꯝꯒꯗꯧꯔꯤꯕ꯭ꯔꯥ ꯌꯨꯝꯗ ꯂꯩꯔꯝꯂꯕꯗꯤ ꯐꯅꯤꯗ ꯂꯩꯔꯦ ꯑꯥꯗ ꯊꯣꯡꯒꯥꯟ ꯆꯪꯐꯝꯗ ꯐꯝꯂꯤꯕꯁꯤꯕꯨ ꯇꯣꯝꯕ ꯅꯠꯇ꯭ꯔꯣ ꯃꯥꯅꯤꯅꯦꯍꯦ ꯏꯕꯨꯡꯉꯣ ꯇꯣꯝꯕ ꯑꯣ ꯏꯕꯨꯡꯉꯣ ꯇꯣꯝꯕ ꯑꯁꯤꯗꯤ ꯂꯥꯡꯂꯦꯟꯒꯤ ꯃꯄꯥꯅꯤꯅꯦ ꯑꯁ ꯑꯩ ꯉꯁꯥꯏꯅ ꯆꯦꯜꯍꯧꯕ꯭ꯔꯁꯨ ꯆꯦꯜꯍꯧꯗ ꯌꯧꯁꯜꯂꯛꯑꯦꯅ ꯇꯧꯔꯤꯁꯤ ꯀꯧꯔꯤꯁꯤ ꯑꯩꯅꯤꯅꯦ ꯍꯥꯎ ꯄꯥꯕꯨꯡ ꯂꯥꯛꯑꯣ ꯏꯆꯥꯕꯨ ꯍꯛꯆꯥꯡ ꯈꯔ ꯅꯨꯡꯉꯥꯏꯔꯕ꯭ꯔꯣ ꯏꯄꯥꯁꯨ ꯉꯥꯛꯇ ꯍꯪꯕ ꯂꯥꯛꯀꯦ ꯇꯧꯕꯁꯦ ꯑꯗꯨꯝ ꯅꯪꯗꯗꯨꯅ ꯂꯩꯔꯦ ꯏꯆꯥꯅ ꯍꯟꯗꯛ ꯃꯔꯛ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯥꯛꯈꯤꯗꯕꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ ꯏꯆꯥꯕꯨ ꯍꯛꯆꯥꯡ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯕ꯭ꯔꯣ ꯀꯩꯅꯣ ꯑꯩ ꯉꯝꯗꯦ ꯀꯥꯟꯅ ꯍꯥꯏꯁꯤꯕꯣ ꯀꯩꯁꯨꯁꯨ ꯇꯧꯗꯕ ꯑꯩꯕꯨ ꯑꯗꯨꯕꯨ ꯑꯩ ꯍꯥꯏꯖꯤꯜꯂꯒꯦ ꯄꯥꯕꯨꯡ ꯈꯔ ꯐꯔꯦ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯑꯗꯣ ꯌꯨꯝꯗ ꯆꯪꯉꯨꯁꯤ ꯄꯥꯕꯨꯡ ꯌꯥꯔꯦ ꯌꯨꯝꯗ ꯆꯪꯗ꯭ꯔꯕꯁꯨ ꯏꯆꯥꯒ ꯊꯦꯡꯅꯕꯁꯤ ꯌꯥꯝꯅ ꯐꯔꯦ ꯍꯔꯥꯎꯏ ꯐꯝꯂꯒ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯔꯁꯤ
ꯆꯪꯂꯔꯣꯏꯒꯦ ꯏꯄꯥꯁꯨ ꯊꯣꯡ ꯂꯣꯜꯂꯝꯂꯒꯅꯦ ꯅꯨꯡꯉꯥꯏꯃꯟꯗꯗꯅ ꯂꯥꯛꯂꯤꯕꯅꯤ ꯏꯆꯥꯅꯨꯄꯤꯗ ꯍꯪꯉꯦ ꯅꯪ ꯅꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏ ꯉꯥꯛ ꯆꯠꯂꯨꯁꯤ ꯍꯥꯏꯕꯁꯨ ꯐꯔꯦ ꯑꯃꯨꯛ ꯍꯥꯏ ꯇꯧꯕꯗꯨꯗꯅꯦ ꯏꯄꯥꯅ ꯍꯦꯛꯇ ꯉꯁꯤꯗꯤ ꯆꯠꯂꯨꯔꯒꯦ ꯍꯥꯏꯗꯅ ꯊꯣꯡꯒ ꯂꯣꯜꯂꯝꯂꯒ ꯍꯦꯛꯇ ꯂꯥꯛꯂꯕꯅꯤ ꯍꯣꯏ ꯄꯥꯕꯨꯡ ꯑꯩꯁꯨ ꯂꯥꯛꯅꯤꯡꯕꯅꯦ ꯑꯗꯨꯕꯨ ꯍꯛꯆꯥꯡꯁꯨ ꯑꯃꯨꯛ ꯉꯝꯗ꯭ꯔꯦ ꯑꯗꯒꯤ ꯊꯕꯛꯁꯨ ꯑꯗꯨꯝ ꯆꯤꯟꯕꯁꯤꯗ ꯑꯗꯨꯝ ꯉꯝꯗꯗꯅ ꯐꯔꯛ ꯇꯥ ꯂꯩꯔꯕ ꯑꯗꯨꯅꯅꯦ ꯄꯥꯕꯨꯡ ꯍꯣꯏꯅꯦ ꯏꯆꯥꯅ ꯉꯝꯗꯦ ꯍꯥꯏꯕꯗꯤ ꯏꯄꯥꯗꯤ ꯈꯪꯕꯕꯨ ꯀꯨꯏꯗ꯭ꯔꯤ ꯅꯪꯗꯗꯅ ꯑꯗꯨꯝ ꯂꯥꯛꯇ꯭ꯔꯤꯕꯅꯤ ꯍꯥꯏꯗꯅ ꯑꯗꯨꯝ ꯈꯜꯂꯝꯂꯤꯕꯅꯤ ꯑꯗꯨꯕꯨ ꯂꯥꯛꯃꯜꯂꯛꯇꯕꯗꯒꯤ ꯏꯆꯥꯗ ꯍꯪꯂꯨꯕꯗ ꯍꯛꯆꯥꯡ ꯉꯝꯗꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗꯒꯤ ꯏꯄꯥ ꯍꯦꯛꯇ ꯆꯠꯂꯨꯔꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤ ꯗꯥ ꯊꯣꯏꯕꯁꯤ ꯌꯥꯝ ꯐꯩꯌꯦ ꯋꯥꯈꯜ ꯌꯥꯝ ꯆꯝꯃꯦ ꯃꯉꯣꯟꯗ ꯆꯥꯎꯊꯣꯛꯆꯕ ꯄꯣꯡꯊꯣꯛꯄ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯏꯆꯝ ꯆꯝꯃꯦ ꯑꯩꯗꯤ ꯀꯅꯥꯅꯣꯅ ꯈꯜꯂꯨꯔꯦ ꯑꯩ ꯂꯝꯕꯤ ꯃꯇꯥꯏ ꯆꯠꯂꯤꯉꯩꯗꯨꯗ ꯍꯣꯔꯣꯟ ꯀꯇꯤꯛ ꯈꯣꯡ ꯈꯥꯝꯃꯦ ꯆꯠꯀꯠꯁꯤ ꯂꯥꯛꯑꯣꯅ ꯌꯥꯝ ꯆꯝꯃꯦꯉꯣ ꯃꯕꯨꯛ ꯌꯥꯝ ꯐꯩ ꯁꯥ ꯀꯔꯤ ꯍꯥꯏꯕꯤꯒꯗꯕꯅꯣ ꯔꯥꯕꯩ ꯇꯣꯡꯕꯗꯣ ꯂꯥꯛꯈ꯭ꯔꯕ꯭ꯔꯥ ꯂꯥꯛꯇ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯅꯪ ꯑꯃꯨꯛꯇ ꯌꯦꯡꯂꯨ ꯆꯠꯂꯨ ꯃꯔꯣꯟꯗꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯈꯪꯍꯜꯂꯨ ꯐꯅꯤ ꯁꯥꯔ ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯖꯔꯨꯈꯤꯒꯦ ꯏꯃꯥꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒꯤ ꯃꯃꯥꯡꯗ ꯃꯥꯏ ꯑꯁꯦ ꯊꯝꯐꯝ ꯂꯩꯔꯣꯏꯗꯧꯔꯤ ꯈꯟꯕꯗ ꯑꯩ ꯋꯥꯈꯜ ꯑꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯍꯪꯅꯔꯛꯀꯗꯧꯕ ꯃꯌꯥꯝ ꯑꯁꯦ ꯈꯨꯝꯐꯝ ꯈꯪꯂꯣꯏꯗꯧꯔꯤꯕꯅꯤ ꯊꯧꯕꯥ ꯋꯥꯐꯝꯁꯦ ꯂꯥꯡꯂꯦꯟꯗ ꯈꯪꯍꯟꯗꯕꯗꯤ ꯌꯥꯔꯔꯣꯏ ꯑꯩꯈꯣꯏꯅ ꯍꯥꯏꯗꯕꯤꯗ ꯃꯁꯥꯅ ꯇꯥꯖꯔꯛꯑꯒꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯗꯦ ꯍꯥꯏꯗꯅ ꯑꯃꯨꯛꯁꯨ ꯃꯥꯅ ꯋꯥꯔꯧꯈꯤꯗꯣꯏꯅꯤ ꯉꯁꯥꯏ ꯒꯥꯔꯤ ꯇꯣꯡꯉ ꯂꯥꯛꯄꯗꯁꯨ ꯍꯥꯏꯕ ꯉꯝꯗꯗꯅ ꯍꯥꯏꯈꯤꯗ꯭ꯔꯦ ꯑꯗꯣ ꯅꯪ ꯑꯃꯨꯛꯇ ꯃꯥꯏ ꯀꯥꯔ ꯆꯠꯂꯒꯅꯦ ꯑꯩꯒꯤ ꯅꯥꯛꯇ ꯉꯥꯛꯇ ꯂꯥꯛꯑꯣꯅ ꯅꯪ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯆꯠꯂꯣ ꯐꯅꯤ ꯁꯥꯔ ꯑꯩ ꯍꯥꯏꯖꯔꯨꯒꯦ ꯑꯗꯣ ꯑꯁ ꯂꯥꯡꯂꯦꯟꯅ ꯋꯥꯐꯝ ꯑꯁꯤꯒ ꯇꯥꯕꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯕꯗꯣ ꯑꯁ ꯌꯦꯡꯕ ꯉꯝꯃꯣꯏꯗ ꯇꯧꯔꯤꯁꯦ ꯁꯥꯔ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯛꯈꯤꯒꯦ ꯅꯨꯡꯉꯥꯏꯇꯦꯅꯗꯤ ꯀꯔꯤ ꯎꯄꯥꯏ ꯂꯩ ꯍꯥꯏꯗꯕꯗꯤ ꯌꯥꯗ꯭ꯔꯦ ꯆꯠꯂꯣ ꯆꯠꯂꯣ ꯋꯥꯈꯜꯁꯦ ꯑꯃꯔꯣꯝꯗ ꯅꯨꯡꯉꯥꯏꯇꯦ ꯂꯥꯡꯂꯦꯟꯒꯤꯗꯃꯛꯇ ꯈꯟꯕꯗ ꯍꯥꯟꯅ ꯃꯥꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯗ꯭ꯔꯒꯁꯨ ꯑꯃꯨꯛ ꯍꯟꯖꯟꯅꯔꯛꯈꯤꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥ ꯑꯃꯗꯅꯤ ꯃꯥ ꯂꯩꯖꯩꯁꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯆꯦꯒ ꯇꯣꯝꯕꯒ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯕ ꯄꯥꯎꯁꯤꯒ ꯇꯥꯕꯗ ꯃꯥꯗꯤ ꯊꯃꯣꯏ ꯀꯥꯏꯔꯅꯤ ꯑꯗꯨꯒꯤ ꯑꯃꯨꯛ ꯈꯜꯂꯨꯕꯗ ꯅꯨꯡꯉꯥꯏꯇꯦ ꯃꯥꯅ ꯇꯧꯒꯗꯕꯗꯣ ꯍꯥꯏꯗꯣꯏꯁꯤ ꯈꯟꯕꯗ ꯇꯜꯂꯦ ꯇꯧꯔꯤꯁꯦ ꯑꯋꯣꯏꯕ ꯍꯥꯏꯗꯕꯗꯤ ꯌꯥꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯦꯗꯥꯝ ꯁꯥꯔ ꯑꯊꯣꯏꯕꯅ ꯉꯥꯛꯇ ꯂꯥꯛꯑꯣꯅ ꯍꯥꯏꯔꯛꯑꯦ ꯍꯣꯏ ꯂꯥꯛꯑꯒꯦ ꯔꯥꯕꯩ ꯂꯥꯛꯄ꯭ꯔꯥ ꯂꯥꯛꯇꯕ꯭ꯔꯥ ꯃꯥꯕꯣ ꯁꯥꯔ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯂꯥꯛꯍꯧꯗ꯭ꯔꯤ ꯁꯥꯔ ꯆꯠꯂꯣ ꯆꯠꯂꯣ ꯅꯊꯧ ꯇꯧꯖꯔꯨꯔꯣ ꯌꯥꯔꯦ ꯂꯥꯛꯂꯣꯏ ꯍꯥꯏꯕꯁꯦ ꯉꯔꯥꯡꯅ ꯈꯪꯈ꯭ꯔꯕꯅꯤ ꯍꯥꯏꯔꯝꯃꯕ ꯅꯠꯇ꯭ꯔꯣ ꯍꯥꯏꯔꯝꯃꯦ ꯁꯥꯔ ꯑꯗꯣ ꯑꯩ ꯇꯣꯏꯂꯦꯠ ꯐꯥꯎꯗ ꯑꯃꯨꯛꯇ ꯆꯠꯆꯔꯨꯈꯤꯒꯦ ꯅꯪ ꯆꯠꯅꯤꯡꯉꯛꯀꯅꯦꯕ ꯈꯪꯉꯦꯕ ꯆꯠꯂꯣ ꯆꯠꯂꯣ ꯇꯁꯦꯡꯅ ꯃꯥꯒꯤ ꯋꯥꯔꯤꯁꯤꯡꯁꯦ ꯂꯣꯏꯅ ꯇꯥꯔꯨꯔꯕꯅꯤꯅ ꯑꯣꯏꯒꯗꯕ ꯐꯤꯕꯝꯗꯣ ꯑꯩ ꯌꯦꯡꯅꯤꯡꯗꯦꯕ ꯑꯗꯨꯅ ꯑꯩ ꯊꯣꯛꯑꯒ ꯃꯄꯥꯟꯗ ꯑꯣꯏꯅ ꯂꯩꯔꯨꯒꯦꯕ ꯁꯥꯔ ꯑꯝꯇ ꯆꯪꯖꯔꯛꯀꯦ ꯂꯥꯡꯂꯦꯟ ꯆꯪꯉꯣ ꯆꯪꯉꯣ ꯆꯤꯌꯥꯔꯗ ꯐꯝꯃꯨ ꯁꯥꯔ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯑꯗꯣ ꯂꯥꯡꯂꯦꯟ ꯅꯪ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨ ꯋꯥꯐꯝ ꯈꯔ ꯍꯥꯏꯒꯦꯅ ꯀꯧꯕꯅꯤ ꯀꯔꯤ ꯋꯥꯐꯝꯅꯣ ꯁꯥꯔ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ ꯑꯊꯣꯏꯕꯅ ꯂꯥꯡꯂꯦꯟꯒꯤ ꯃꯐꯝꯗ ꯃꯈꯣꯏꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯤꯔꯝꯃꯤ ꯇꯣꯝꯕꯅ ꯀꯔꯤ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯅ ꯉꯍꯥꯟꯗꯒꯤ ꯊꯤꯒꯠꯂꯤꯕꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯍꯥꯛꯀꯤ ꯃꯆꯦꯒ ꯅꯨꯡꯁꯤꯅꯗꯨꯅ ꯂꯩꯔꯝꯂꯦ ꯂꯨꯍꯣꯡꯕꯒꯤ ꯐꯥꯎ ꯋꯥ ꯂꯣꯏꯁꯤꯟꯅꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯅ ꯂꯥꯡꯂꯦꯟꯒꯤ ꯃꯐꯝꯗ ꯇꯣꯝꯕꯅ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯤꯔꯝꯃꯤ ꯋꯥꯐꯝ ꯑꯗꯨ ꯂꯥꯡꯂꯦꯟꯅ ꯇꯥꯕꯗ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯀꯟꯅ ꯀꯞꯂꯝꯃꯤ ꯀꯞꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯕꯗ ꯑꯊꯣꯏꯕꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯑꯁꯨꯝ ꯌꯦꯡꯂꯝꯃꯤ ꯂꯥꯡꯂꯦꯟꯅ ꯑꯗꯨꯝ ꯀꯟꯅ ꯀꯟꯅ ꯀꯞꯄꯗꯨ ꯎꯕꯗ ꯑꯊꯣꯏꯕꯅ ꯀꯞꯇꯅꯕꯁꯨ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯂꯥꯡꯂꯦꯟꯅ ꯆꯪꯂꯝꯗꯦ ꯌꯥꯝꯅ ꯀꯟꯅ ꯀꯞꯂꯝꯃꯤ ꯃꯍꯥꯛ ꯌꯨꯝꯗ ꯍꯜꯂꯒꯦ ꯉꯁꯤꯒꯤꯗꯤ ꯍꯥꯏꯅꯁꯨ ꯑꯊꯣꯏꯕꯗ ꯍꯥꯏꯖꯔꯝꯃꯤ ꯑꯊꯣꯏꯕꯅ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯃꯇꯧꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇꯗꯨꯅ ꯍꯜꯂꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯂꯥꯡꯂꯦꯟꯁꯨ ꯌꯥꯝꯅ ꯀꯞꯅ ꯃꯌꯨꯝ ꯇꯝꯅ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯌꯥꯝꯅ ꯆꯥꯛꯅ ꯀꯞꯇꯨꯅ ꯍꯜꯂꯛꯂꯝꯃꯤ ꯁꯥ ꯃꯦꯗꯥꯝ ꯂꯥꯡꯂꯦꯟꯒꯤ ꯃꯇꯧꯗꯣ ꯌꯦꯡꯕ ꯉꯝꯗꯦ ꯑꯩꯗꯤ ꯎꯗꯅꯕ ꯈꯟꯗꯅ ꯂꯣꯠꯄꯅꯦ ꯑꯗꯨꯕꯨ ꯑꯩꯅ ꯆꯠꯂꯝꯃꯅꯤꯅ ꯆꯪꯉꯛꯄꯅꯦ ꯑꯗꯨꯒꯗꯤ ꯑꯁꯤꯗ ꯍꯦꯛꯇ ꯊꯦꯡꯅꯔꯦ ꯌꯥꯝ ꯀꯟꯅ ꯅꯨꯡꯉꯥꯏꯇꯅ ꯀꯞꯄꯒ ꯆꯠꯈꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ ꯊꯧꯕ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯣ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯆꯠꯈ꯭ꯔꯦ ꯍꯌꯦꯡꯀꯥꯁꯦ ꯊꯕꯛ ꯂꯥꯛꯇꯧ ꯃꯥꯟꯗ꯭ꯔꯦ ꯃꯥꯏ ꯃꯑꯣꯡꯁꯦ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯔꯝꯃꯤ ꯊꯥꯗꯣꯏ ꯑꯩꯈꯣꯏꯗ ꯇꯣꯝꯕꯁꯨ ꯌꯥꯝꯅ ꯄꯥꯈꯠꯅ ꯀꯔꯤ ꯍꯥꯏꯔꯛꯀꯗꯒꯦ ꯈꯟꯅ ꯄꯥꯈꯠꯅ ꯆꯠꯂꯝꯃꯤ ꯈꯜꯂꯨꯔꯒ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯍꯩꯃꯥ ꯀꯩꯅꯣ ꯃꯣꯏ ꯄꯥꯕꯣ ꯑꯃꯨꯛ ꯃꯪꯗꯅ ꯑꯃꯨꯛ ꯐꯝ ꯂꯩꯗꯨꯕꯣ ꯏꯕꯨꯡꯉꯣꯗꯣ ꯂꯥꯛꯑꯣꯅꯁꯨ ꯀꯧꯔꯦ ꯂꯥꯛꯑꯃꯅꯤꯌꯦ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯗꯤ ꯌꯥꯔꯣꯏ ꯀꯥꯏꯗꯩꯅꯣ ꯀꯩꯅꯣ ꯃꯃꯥ ꯃꯥ ꯂꯥꯛꯇꯣꯔꯦ ꯍꯥꯏꯅ ꯑꯩꯕꯨ ꯖꯒꯣꯏ ꯁꯥꯗꯅ ꯆꯣꯡꯂꯒ ꯂꯩꯌꯣ ꯍꯥꯏꯔꯤꯕ꯭ꯔꯣ ꯐꯝꯂꯒ ꯂꯩꯇ꯭ꯔꯕꯗꯤ ꯀꯩꯅꯣ ꯃꯣꯏ ꯄꯥꯕꯣ ꯑꯗꯨꯏ ꯋꯥ ꯅꯠꯇꯦꯗ ꯂꯩꯔꯤꯕ ꯐꯤꯕꯝꯗꯨꯒꯤ ꯋꯥꯅꯤ ꯁꯥꯎꯔꯒ ꯂꯩꯔꯗꯤ ꯀꯃꯥꯏꯅ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯀꯩꯅꯣ ꯊꯥꯗꯣꯏꯁꯨ ꯃꯍꯥꯛꯀꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯂꯦꯞꯇꯨꯅ ꯇꯣꯝꯕꯕꯨ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ ꯇꯣꯝꯕ ꯂꯥꯛꯄꯗꯨ ꯎꯕꯗ ꯊꯥꯗꯣꯏ ꯍꯔꯥꯎꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯂꯥꯡꯂꯦꯟ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯍꯥꯛꯅ ꯉꯍꯥꯟꯗꯒꯤ ꯈꯜꯂꯝꯂꯤꯕ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯇꯥꯔꯦ ꯍꯥꯏꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ
ꯑꯊꯣꯏꯕꯁꯨ ꯉꯁꯥꯏ ꯂꯥꯡꯂꯦꯟꯅ ꯇꯧꯈ꯭ꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛ ꯇꯣꯝꯕ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯊꯥꯗꯣꯏꯒꯤ ꯃꯄꯥꯅ ꯋꯥ ꯑꯃꯇ ꯉꯥꯡꯗꯕꯤꯗ ꯂꯩꯕꯗꯨ ꯎꯕꯗ ꯀꯩꯅꯣ ꯇꯧꯏꯁꯤꯕꯨ ꯄꯥꯕꯨꯡꯁꯤꯕꯨ ꯁꯥꯎꯗꯅ ꯑꯣꯏꯅ ꯂꯩꯈ꯭ꯔꯦꯃꯤ ꯀꯩꯝꯇ ꯋꯥ ꯑꯝꯇ ꯍꯥꯏꯗꯕꯤꯗ 이봉 아당 파무고 싸는거 부드럽게 ꯍꯣꯏ ꯃꯦꯗꯥꯝ ꯍꯩꯃ ꯀꯩꯒꯤꯅꯣ ꯍꯧꯖꯤꯛꯇꯤ ꯏꯃꯥ ꯀꯧꯔꯣ ꯃꯦꯗꯥꯝ ꯀꯧꯗ꯭ꯔꯁꯨ ꯌꯥꯔꯦ ꯐꯝꯃꯝꯃꯨ ꯑꯩꯕꯨ ꯊꯣꯛꯑꯒ ꯂꯨꯝꯃꯒ ꯇꯥꯔꯨꯁꯤꯔ ꯈꯪꯗꯦ ꯀꯩ ꯀꯔꯤ ꯍꯥꯏꯅꯔꯤꯅꯣꯗꯣ ꯊꯣꯛꯔꯣꯏꯒꯦꯗ ꯑꯩꯈꯣꯏ ꯏꯃꯥ ꯌꯥꯎꯔꯤꯁꯤꯕꯨ ꯑꯗꯨꯝ ꯏꯃꯥꯅ ꯐꯅꯕ ꯂꯣꯏꯅ ꯍꯥꯏꯅꯔꯝꯃꯅꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯈꯣꯏ ꯃꯍꯥꯡꯗ ꯏꯀꯥꯏ ꯑꯃ ꯎꯊꯣꯛꯈ꯭ꯔꯗꯤ ꯊꯥꯗꯣꯏꯒꯤ ꯃꯄꯥꯗꯤ ꯇꯣꯝꯕꯕꯨ ꯎꯕꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯋꯥ ꯑꯃꯇ ꯉꯥꯡꯗꯅ ꯑꯁꯨꯝ ꯂꯩꯔꯝꯃꯤ